Kairau Kendra ki intending candidate ki wakar ki imungda bom pokhaikhre. Masakang daba sing ngasi ayuk pung ani makhairom tarpa adwaida Irilbung police station dagi nongsup lom da kilometer 8 lom chatlaga leiba arapti mamang lekai da miyo amagi yumda bom nangsilamduna masanupa gi phamung da pokhaikre. Bom adu lekai tu da leiba kaborambam local sahini yankhai manga apokpa ke ibohol gi yumda thokibani hairi. Bom pokhaiba du da local gi machanupa ke kansam sahini kuntaret. Hari basigi yet thangba pambom da bom machena panduna shoki. Adu moinamak thoina khudong thingai oidre hairi. PAO-CHE hai kaborambam local lakadariba state assembly mikhal da kairau kendra gi OINA MPP gi mirep oina ba thorang tawriba MD Nasiruddin LS Boboy gi supporter ni hari. Thawdo du mikhal ga mari leinaram gadra haiba ngamdri. Thawdok thokpam da ngasi ayu Irilbung police ki kangbu amadi Manipur police ki DGP Dongel laktuna yengsin khibaga loina na thawdo du gi matang da case ama lokhutre. Maike adong gi miyamna yumnakta bom nangsin duna pokhain khiba amadi asopan nanghan khiba gi thawdo du akan mamongda yaning da ba phongdokre hairi. Atopa paw mana Jungle da San-senbi leibi sahi tarani thoi gi nupi macha phamlana khiba miyoi ko na phadok pikhre. Masagi sahi tarani thoi khakta ngai ri nupi macha ama phamlana bagi thodok te senaba miyoi ama ko na phadok pikhre. Kumja lising ani ga kungi July ani da ayukta pung nipan tabada jungle da San-senbi leibi nupi macha masagi sahi tarani thoi khakta ngai ri nupi macha asibu namduna phamlana bagi thodok te senaba miyoi ama ngasi ko na phadok pikhre. Panbe abadi thawdo du gi matang da Kangpokpi police station na POKSO Act 2012 ki makha da FIR ma file tawkhibani. Ngarang Senapati district ki special judge Samom Ibzen gi court na wayel adu lauthokibani. Court na mara leire haina lauthokhraba miyo adudi Kangpokpi district ki Thonglan Akutpi dagi Santosh Limbutes Bahadur Kawi sehini kuni thoini. Mahak ki sentence hearing tha sigi kunma thoi da sathargani hairi. Atopa paw mana Singjamai SC boat khomba salubada lambi thingjinbadagi nakal ani gi marakta ungkhatna ba thokre. Singjame SC gi NPP gi mirep oinam romen gi mikhal ga mari lena yumnam laikai da bot khomba salubada speaker Y Khemchan bu shogat pamiyo singla lambi thingjin badagi nakalani gi marakta ungkhatna ba thokre. Thawdok thokpam da Singjame police na khonglei thuna sangchinduna sangtai na ba purakpadagi pamda ba thawdok thokadabadagi kalhore. Manipur Legislative Assembly speaker amagi laikai manakta asigumba democratic ki wahan thok lehendaba thawong satharakpasi laibak thibani haina oromen na penda ba phongdokre. PAO-CHE sina phangba pawgi matungina ngarang numidang pung 8 lom taba adwaida yumnam laikai lairembi makha thangba nambul mapal taba lambi machinda nupi kharana sakcha haijana bagi mingda lambi da wa phaijinduna thamle haiba paw phangbadagi romen bu sawgat pamiyo sing sangsin naraktuna nakal ani gi marakta awai akhum tawnarakibani. Thawdo du gi matang da oinam thingel da leiba oromen gi yumda pawmi singuna da mahang hai miyamna mana pamjaba mirep da vote pibada mirep oina songthorliba singna thingba piba chumloi. Mahaki Maike digi athingba piba leite democracy gi wahan thok khangna tangdu leitaba mikhalama ohenna ba mahaki Maike digi mahakpu sawgaliba miyamda tattana haiduna lagli ngarangi thawdok asigum makha tana mikhal ga mari leina na pamdaba thawdok thoktana ba punna hona minasi haiba mahakna phongdoki nakalamarom da yumnam lekai gi maira paibi singna mikhal ga mari leina na ngarang sathiki ba thawong adu oinam thingel maira paibi singi Maike digi akan mamong de yaning da ba phongdorli loina na ACS sida mikhal ga mari leina na pamdaba thawdok thoktana ba nupi oibi singna amato oina lemina si haina oinam thingel maira paibi gi thawpubi haikruzam sanatombi na phongdoki. Atopa paw mana mikhal naksilakpadagi ticket ki irang hore kumbi kendra block congress committee ngasidagi muthalle. Tarani thoi suba Manipur Legislative Assembly election da kumbi kendra gi oina INC gi ticket si kumbi block congress committee da yaudaba miyo ama da Manipur Pradesh Congress committee gi president oiriba N Loken na khangnei chanai haiduna ticket pi na bohona ba maramna kumbi kendra block congress committee gi secretary administration Laisram Bisoji na kumbi block congress committee gi kumbi thongkhong da leiba office ta pangthoki ba pawgi mi pham madang si phongdokre. Mahangna makha takibada ticket pibagi wafamda kuiraba matamdagi kendra sida congress chawkhatnaba honaduna lakliba committee gi wata daba thawoidaba amadi kumbi block congress committee na masak khangdaba miyo amada ticket pinabo honaba laibak thibani. Ngasi congress tagi toklaba committee asina kendra sida third party amada sawgatuna matik chaba miyo amabu candidate oina puthoktuna amadi BJP amadi congress maithiba piba ngamna honaragani haiki. Pawgi mifam aduda kumbi block congress committee gi president Nomaithem Bhagirat, vice president Ningthaujam Chandra, Vice President Sanasam Tomba, Minority Cell President MD Sanayama, Youth KBCC Laishangbam Purelakpa, Vice President Nongmaithem Ramdon Su Sarukyaki. Pawgi mifam aduda Sarukyaki ba miyo singna offices da theat pa Congress ki banner sing amadi Phiral sing chingthaduna lauthoki. Atopa paw mana National Highway da cell khaina ba honaramba miyo ani phare. Kangpokpi police ki team amana ngarang nungthil sabung dauda sathakiba operation amada National Highway da chathok chasin tawba gari singdagi namduna sel khaina ba honaramba UKLLA gi lanmi ani phare hairi. Pharaba miyo ani adu kangchup makhongdagi Satkau Lane Haukip sehina kunmapan.
Makhoi ani bu wahang pahung sathabada loop adugi Davidson Hawkip kauba miyo amagi pautak matungina sel khaibagi thabak atu sathabani haiba khangba ngamle. Makhoi dagi UKLA gi transport receipt book mobile phone ahum Dio scooty registration number MN01U4664 amadi sel oina lupa lising taret ka chama yauna phangle hairi.